Wednesday yauдрꯤꯉꯩ Kesor machanupi computer tamnaba hainaba chali chatpaduda thabak ayamba loisilami ming chanba paisa thiba loinama machagi thabaktadi thinthaba haitaba mapani yumda laktrabasu machabu miraibadi natte. Wednesday gi ayuktu Natasha ngantana loisilaga leire Chitra su chatnaba loisali Chitrana chak charaga singdada muk chaladi thengani ne Natasha na yamla pro kaidanu singda leire sai Chitrana singda leire sai singda dane pung amadi adam changbane Natasha noi babala ekomo makhadagi kaurakpaduda Natasha magi side bag to paikhatlaga wangang lai Chitra ai chalage hauna chatharo aduga nungaina koi tharuro hoi chalage ko ai Natasha makhada kumthare mapadu hostel mapuduga wari sanaduna leirami Natasha sangsilaga mapagi manakta lepi Kesorna adudi oja aikhoy mu chalukige Dineshna oi oja Natasha du mapaga thokmina rakle gari da kabaga magi hauna bidu tawrai Rintu thiro baba Kesor sor sangna khontoklog khumlai mangda faw icha tombi ubada baba rintu thiro bo hangai ne as phagina temi baba thiro bo haiba thiri ya bemcha phangda tawrini panglei le bagi diya ba nupi macha nangna lerak torini adusu na thanta wawang chaba yumdo na leiba ba thira bana tene ado sasa thiro haiba thiri haiwani abemcha nangba karam kanda phangdoino haido khangadi phangada banumituda thirasu yadro Natasha tumi laitholaga phamkre ngayak sum thaurakpana Binoy gi yum yore garage da gari du thaujelamlaga mapa macha changminare hek changbaga nupa ngakta oi nupi du ubaduda Natasha mapa da tumina hangi moi mungse nupi imta leitro baba emung da leram kare law changminare mapa macha do mayai kada mayamgi phamna bathariba sofa du da phamali macha nupi bo Kesor yetlom da leiriba kadu da onchilaga kawi sir icha nupi lawjarure sir lage ngihak phamamuko ahoy sir Kesor sangselalaga macha nupi ki manakta phami Natasha na baba noigi sir se nupi leitro Kesor na itei medi jaksangda Natasha kadugi akoibudu koyeng yengi mamanglom da thetliba achauba wall clock fajaraba wall hanging matang sum yengi family photo ma frame chanduna yam masana na thetpaduda khara hena munni yenglubani photo dudagi mitfam hongkidre masak khangba mi yawbusnate adumak yengduna laikre abemcha kaidore mapana hanglakpaduda khangprek khangi nakan gate oida kana laige haifit yengladuna mapada unchilai baba asigi photo se makutu photo duda thilladuna wa makha tarai mapam se kaidano Kesor haifit mamitu sukse laga munna yengi photo duda aduga pakum pirai sekmai rom dare nangna khangaroida o noigi sardo thikana taba kai kai toge baba mi thadulaga business toy mapalamda kai kinone nangna yamuna hanglisbo samang banida photo duda sum yengduna laikre Natasha do Kesor su ka hena yengsilutre adum phammi magi thokpa ichala idana mapa macha ani do phat onthoklaga yengi Binoy du wangang na tholai Binoy na yam chawre ni ichade nang baba na di angang ni haiba chai kunithoi sudarobu angang oiramoida khali ni aina aduga leisabi pura phare ne Kesor na wakhaldi yam angang ni dasar Binoy Natasha da yenglaga haifit noi Natasha di leiriba phibam du tasengna masada ikoi koiba hainadaba phawri adubu nokta yadabagum khajik noi Binoy na sumphamlamuko ai ichanu pa gathoroke sakhangno Natasha na haiba cha Binoy na baba kaurasu yaine Natasha na bachau dum kaugeda Binoy noklaga imungda changkre Kesor na mina baba ko haido adum kauge haidini masidi
Natasana Aigi Baba Lady Migi Mapada Kaido Kodino Aigidi Baba Makane Kesona Oise Baba Kesu Hijera Launi Nangbo Noi Kaga Kesorgi Machanu Pilak Lise Sakang Makang Laune Natasa Fat on Tok Laga Yengi Binoi ga Tokmin Narakli Banupado Machanapa Oiram Gani Adum Kangli Binoi ga Boris ka sofa Mada Pami Boris Kesor da Ying Laga Nokfit of Shelly Kesor so Kajik Noi Natasa da Amuk Meeting Tamlai Simran na Hairat Kibo Waduna Yam na Hainadre Natasadu Binoi na Say Mana Nangka Kesorgi Machanupi Ala Kipurdagi Maming na Natasa Iba Natro Kesor Kesona Ohi Manisar Binoi na Bema Shina Aiki Chanupa Boris Kobani Nangondagi Chahi Kari Dihale Aduna Dada Kaugira Tamo Kaugira Ichana Pamba Mehekta Kauro Natasana Ohi Bacha Binoi na Adude Noi Wari Saramuko Aise Tabak Yamandana Mehak Foksang Drabani Wari Mata Sanarakuge Pamamuko Jaksulur Ani Kesorna Ohisar Binoi Toki Bagamayamdo Tumin Lane Boris to Natasa da Amuk Yang Lae Meeting du Kangli Bani Natasa Kang da Banate Adobo Amuk Fauba Boris the Yang Late Nakandale Tolaga Pami Haiba Aidilak Tribra Kalure Ichala Amene Is Saka on Tona Pazakre de Isadia Binoi Ginupi Boris ki mama Tombisnado Jaksang dagi tholai Wangang Laduna Natasa gi manakta famlaga Nokfet tauna Nungsini yengi Natasada Tombina Hai Keswar Nachanupi sibu Asugyam Pajari se Kari Bijaraga Yoki Haiwania Kesorna Onto pa Wahaibiri Daitema Tombina Paginatin Hinangbo Ing hek lauradana Kayada Nushirino Yengo Haima Ibungo Nangdi Kaino Tumin Yung Laga Pamiduna Natalse Kongangdana Tobia Drone Borisna Kai Haiduna Ima Tombina Angao Bashide Waribu Pangsanda Sana Jaklo Doctorobane Aidilak Tribra Yengukena Makwete de Sinaramaga Tolapane Jaksando in a Pamushido Hainaga Draybema Natasana Yai Kaisukai de Mabo Tombina Lao Nangbu Panik Amahongdo Kero Natasana Yarni Mabo Kongraudum Chelege Tombina Hoi Lao Jaksanda Kesorna Jongo Ite Magale Minero Jatumbe Natasana Babadi Kaidale Duba Natasagi Wadu the Boris Matanta Tomina no E Adubu Utokdre Natasa Machindu Kitang Paito E Kesorna Babadi Mapandale Durini Darakale Hekta Koro Kaisukalunu Natasana Hoi Tombiga Punna Jaksang the Changminer E Jaktung Binupi Mayamama Makal Matil Tongba Hotnari Natasa Mayamdo Amamam to Oini Yengi Makoina Layrakpa Hinglakpa Punchi Mahingduga Yamna Kitneri Tombina Ichabu Larik Tambaloirabo Natasana Loidri Master Dauduni Mabo Tombina Aidine Ichaningo Yaudabaga Nangse Ontona Nuksi Zakre Natasana Maboksunushi Yam Jame Tombina Chakla Maman Ichase Loidure Natasana Lamdrida Aiketaurogi Mabo Tombina Kemta Togano Adum Pamo Tabakidi Miwate Adum Pamo Ichasidi Maboka Warisasi Natasa Nokfetau no Mangak to Nomi Tombina Ainane Ichanupi Paman Kidana Nabungse Taina Nupi Matagi Pirolga Sipi than a Tauriponi Noiba Jonas Haubashidi Adu Hairaga Noctora Eton Bisnado Natasa Sukajik Noi Aitabama Jalugema Babado Warisana Lagre Beto Aina program Tayo Hangade Jaksangi Tongjindegi Hairakpani Borisna Tombisu Natasa Sopat onto E Tombina Kadai the Amuchatorinomi Milaga Nangi Dumaito no Hibanato Borisna Imanabagi Tabakchatayadabama Lady Dune Tombina Mila is Udrabonambo Mina Kandurige
Boris Natasada haifit yenglaga tapna kumlami. Chakto aiga chamino hairo karino. Prap thokre nokmi tawraga Tombi do law hawi. Hai, nang handi halakini dana. Tombi Natasada amu onchila e. Bema, nang kem khanu ko. Mabuka chaminara loire. Aikhoi gide sumai hekta tawbane. Nang ba chawsu wari sanari hairi se. Pung ani awum hekta sanani tawrise. Kaisu khande da mabo. Chak thongba loire tuna mayam gi pulap thire. Kesor su yauna mayam du punna chamine. Binoy ga Boris ka di yaudre. Chak tokpaga pung mapan khara hele. Mayai ka da famlaga pothai. Tombi snana hai makal purak tuna thamlare. Tombi na hai chau se cha thoibe. Natasana. Yaman kre. Mabok na puthora imayam se. Tombi na yam pijaning tawrini ne isa se. Natasa magi phone du puthoklaga yenglubani. Simran gi miss call ani text message ama lerami. Message tu hana yengi. Chak to obo Natasa. Halakpado karangana halakpa yanaba pung 10 dagi kitang angkhatpa yaroi drangge tawbani. Natasa mapada onchilaga haire. Babaw, sim call tore. Ihe, ngaline pung 10 tadrine. Karangana chase ai. Pau phaunaro ne dute. Mana lobala ke habe natro. Pharak tarasu baba thinge pau phaunaro. Tombina nakhoi koi bachani haidura. Kesorna oi daima. Tombina mapanda mi yam leramgani. Sida dum tawrone phone do. Natasana oi mabo. Natasa Simran gi number du da call tawi. Amadu susat pai khalai. Natasa chak to bo. Message to phangabo. Phange chalasi yare. Thongal da lei tholo. I ngai oi re ngai ba tholo ko. Oi call du thambaga kesor na hanglai. Kari hare bemcha. Thongal da ngai ri madi ngai oi ri. Tombina kana chatoino ne. Natasana imanabiga mabunga ne mabo. Tombina nupa ma yaurudi phai. Nupi noi khak chapadi pakhatli ne. Natasana mabo chalage. Baba ai thoge. Tombi hai hapliba plate ge hai kru khra polythene da hapcheli yam thuna. Aduga Natasada pirai. Tombina sese gari tongbada kok ngawra su chanaba. Natasa no fetawna. Oi mabo. Kesorna baba na thindok su yara draw. Natasana yarni baba adum thokrage. Tombina gari ga do phajana thau hayu ko. Natasana oi mabo chale. Tombina chalu ki ge hayu ne. Natasana chalu ki ge mabo. Tombina chalu isa sidi. Natasa tholokli. Thongal yobaga Boris gari thaujilakpaga hek janai. Boris gari du khara taptharaga munne yenglami Natasada. Natasa Boris ki meeting du haina jade. Masada yamna haina daba phawi. Meeting du na thaina ba hotna bada phone du putholaga Simran da call tawi. Kaida leirino sem. Thongal da direct khamba du nungai tena kitang chathoga khambane. Thongal animuk chathoga leire. Ubrengo creta white color. Natasa khara tholak yengi. Phone du da onchilaga wangange tawbaga Simran na hana haire. Ai nang ure. Udro sida gari khamise. Ure lage. Phone du kakthatlaga bag da hapchin na gari dugi manak ta chatpa hui. Mana gari dugi manak yaudringai gari du khara tablap thaujilaktuna manak ta khamlare. Maningi thong du hangtore Simran na. Natasa nok fetawna ka khatlaga fami. Gari du thauba hore. Suras yaurakani haibaduda gari thauriba nupadu Suras la haina haifit yenglubani. Nupadu ubada haifam khangdaba nungaiba ma phawkhre. Lakatra khanbani lakli. Haraubagi minoktu losin bagamda maithongda momon minok oina saphonglakli. Insang ahawba sarak pro na fetawrisiba. Maningda tongliba Suras na onthoklaga phagi tawre. Numidang ama nikalak minakiba nupadu oirambaduda Natasa kitanga e. Natasana ngajare. Natasa Simran da onchilaga hangi. Da Suras la. Simran na kumba nangdringai Suras na fat kumlai. Mane Suras ne. Natasana hana kangudre. Suras na kaide kangda bhai side udabani.
Natrani Yambungcha. Surasna Nikti Yambungcha Kaubuda, Simran Kanglo Noktre. Nikna. Kori Rangno Suras. Surasna. Aina Hangadabana Trodde. Nikna. Yamtaninde, Karanga Kano. Surasna. Pakalira Huranba. Nikna. Silohe, Nangloina. Simranna. Da Suras. Migari Toringa Paraktaruba. Surasna. Sia. Manubukaino. Gari Toba expert. Fast and Furious Kutauga Toba Tinarabani Kodi. Simranna. Yarimta. Surasna. Nahande Gari Tauna Isaiga Sakrenikti. Nikna. Suras. Nang Lepoda. Simranna. Yamuncha Isai Bra. Surasna. Aishuna Hangituna Hanbani. Man Isai Patarisi. Satina Naitakrimidi. Kasarlam Gilay Sabido. Sunke Kidana Pajabido Kaina. Tauradana. Suraski wadu dana tasa. Mamanglam the Patyang lay. Front mirror the Nika Hikmichanure. Second ani ahum yang naduna lay. Surasna. Mito mapam onere. Gari se posteroy na lambida tet patari madhop.